ꯈꯨꯔꯨꯝꯖꯩ ꯃꯌꯥꯝꯁꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯎꯔꯥꯎ ꯀꯨꯏꯔꯕꯅꯦꯕ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯕꯣꯜ ꯂꯥꯛꯑꯦ ꯁꯤꯗꯤ ꯃꯌꯥꯝ ꯄꯥꯐꯣꯔ ꯌꯥꯎꯔꯦ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯊꯔꯣ ꯑꯩꯈꯣꯏ ꯑꯉꯥꯡꯕꯒꯤ ꯂꯐꯨ ꯊꯔꯣ ꯕꯣꯔꯥ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯍꯤꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯁꯨ ꯌꯥꯎꯔꯦ ꯅꯠꯇꯦ ꯍꯩꯇꯔꯗꯤ ꯌꯥꯔꯦ ꯑꯩꯗꯤ ꯍꯩꯇꯔꯁꯨ ꯌꯥꯅꯤ ꯑꯩ ꯍꯩꯇꯔꯤ ꯁꯥꯏꯗꯅ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯗꯤ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯅꯪ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯅꯝ ꯌꯥꯝ ꯀꯜꯂꯦ ꯃꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯁꯤꯗꯤ ꯊꯔꯣꯏꯁꯨ ꯆꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤꯅ ꯀꯃꯦꯟꯗ ꯊꯔꯣꯏꯁꯦ ꯕꯣꯔꯥ ꯍꯥꯏꯕꯗꯤ ꯕꯣꯔꯥ ꯍꯧꯅ ꯊꯔꯣꯏꯁꯦ ꯄꯨꯀꯥꯏ ꯀꯥꯏ ꯆꯣꯡ ꯑꯗꯣ ꯕꯣꯔꯥ ꯍꯧꯅꯕ ꯅꯠꯇꯦ ꯀꯥꯡꯒꯧ ꯍꯧꯅꯕ ꯃꯍꯥꯎꯁꯦ ꯃꯥꯟꯅꯗꯦꯅꯦ ꯌꯨꯝꯒꯤ ꯊꯔꯣꯏꯗꯨꯒ ꯍꯥꯏꯕꯗꯤ ꯄꯨꯈ꯭ꯔꯤ ꯊꯔꯣꯏꯗꯣ ꯐꯥꯔꯝꯗ ꯊꯨꯡꯕ ꯌꯥꯎꯗꯕꯁꯨ ꯌꯥꯎꯋꯦ ꯃꯌꯥꯝ ꯑꯍꯥꯟꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯊꯔꯣꯏ ꯇꯥꯊꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯇꯥꯊꯣꯛꯈꯤꯕꯗꯣ ꯍꯥꯒꯠꯈ꯭ꯔꯦ ꯒ꯭ꯔꯦꯚꯤ ꯑꯣꯀꯦ ꯅꯪ ꯃꯁꯤꯡ ꯌꯥꯝ ꯃꯤꯇꯥꯟꯁꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯃꯌꯥꯝ ꯀꯩꯅꯣ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯊꯔꯣꯏꯗꯤ ꯀꯦꯜꯁꯤꯌꯝ ꯌꯥꯎꯗꯥꯏꯅꯦ ꯀꯩꯁꯨ ꯌꯥꯝ
นี่ที่เหลือ ห้ามจัง ห้ามลุยตาเลย ก็เลยดูอยู่มาตรงวันนั้นจะเถอะ ลูกเลยรวยมากเลยลูกเลยห้ามแบบไม่ใช่แบบ โอเคใช่sao rồi đó mà khi cái tăng hào rồi đó làm xin hào rồi ngay xin mà thế sao rồi đó mẹ nên akwai video xin ngoài video đi like share subscribe tới bấm mô ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯁꯥꯍꯟꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯗꯤ ꯀꯃꯦꯟ ꯏꯕꯤꯔꯝꯃꯣ đó mà akwai charger cái mà thằng charger tới mẹ nên akwai video siêu lời biểu hiện vì vậy đó mà ta ꯇꯥꯃꯣ ꯏꯕꯥꯅꯤ ꯏꯀꯣꯜ ꯊꯛꯀꯠꯆꯔꯤ đó mà thằng video đâu nó sẽ thì bye bye